ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯝꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯈꯣꯏꯃꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯑꯌꯤꯡꯕꯤ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯄꯥ ꯑꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ ꯂꯨꯍꯣꯡꯂꯛꯄꯗ ꯂꯧꯁꯨ ꯎꯠꯂꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯝꯃꯤ꯫ ꯌꯦꯟ ꯉꯥꯅꯨꯁꯤꯡꯗꯨꯅ ꯀꯣꯛꯄ ꯌꯦꯔꯨꯝꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ꯫ ꯁꯦꯜꯁꯨ ꯃꯌꯥꯝ ꯐꯪꯂꯝꯃꯤ꯫ ꯈꯣꯏꯃꯨꯒ ꯑꯌꯤꯡꯕꯤꯒꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯀꯧꯔꯝꯃꯤ꯫ ꯊꯕꯥꯅꯁꯨ ꯃꯃꯧꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯝꯇꯨ ꯁꯤꯠ ꯁꯦꯡꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯅꯦꯝꯅ ꯍꯧꯒꯠꯂꯛꯄꯒ ꯃꯩ ꯇꯤꯛꯅꯕ ꯍꯥꯏꯗꯨꯅ ꯃꯩꯐꯨꯗꯨ ꯍꯧꯒꯠꯇꯨꯅ ꯊꯅꯝꯃꯤ꯫ ꯊꯕꯥꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯧꯅ ꯃꯩꯐꯨ ꯍꯧꯒꯠꯇꯨꯅ ꯊꯅꯝꯕ ꯎꯕꯗ ꯊꯕꯥ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯩꯒꯤ ꯏꯃꯧꯁꯤ ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯃꯣꯛꯈ꯭ꯔꯦ꯫ ꯃꯅꯦꯝ ꯑꯩꯅ ꯍꯧꯒꯠꯂꯒ ꯃꯩ ꯇꯤꯛꯅꯕ ꯃꯩꯐꯨ ꯍꯧꯒꯠꯂꯒ ꯊꯅꯝꯂꯤꯕꯅꯤꯅꯦꯁꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯧꯒꯨꯝꯅ ꯊꯕꯛ ꯐꯕꯤ ꯃꯧ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ." ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯀꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯅ, "ꯃꯧ ꯅꯪꯕꯨ ꯏꯪꯂꯅꯤ, ꯃꯩ ꯉꯥꯏꯍꯥꯛꯇꯗꯤ ꯈꯨꯂꯥꯎꯅꯦ." "ꯃꯥ ꯌꯥꯔꯅꯤꯌꯦ, ꯅꯃꯧ ꯆꯥꯛꯈꯨꯝ ꯆꯪꯂꯗꯕꯅꯤ꯫ ꯃꯣꯏ ꯃꯄꯥꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤꯅ ꯍꯥꯏꯌꯦ꯫ ꯏꯃꯥꯁꯨ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ, ꯅꯃꯧ ꯁꯪꯒꯣꯝ ꯂꯣꯟꯖꯔꯛꯂꯒꯦ." "ꯍꯣꯏ, ꯅꯪꯅ ꯆꯪꯕꯗꯅꯦ ꯏꯁꯨ ꯇꯣꯝꯄꯣꯛꯇꯣ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯝꯃꯨ꯫ ꯏꯁꯨꯗꯣ ꯌꯥꯍꯧ ꯊꯦꯡꯕ ꯍꯩꯅꯈꯤꯕ ꯇꯥꯔꯦ." "ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯍꯧꯗꯣꯛꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯌꯤꯡꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯣꯝꯄꯣꯛꯇꯨ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯊꯕꯥ ꯃꯁꯨꯕꯨ ꯎꯕꯗ, "ꯏꯁꯨ ꯍꯧꯒꯠꯂꯛꯂꯦꯗꯅ, ꯂꯥꯛꯑꯣ, ꯑꯕꯣꯛꯀ ꯃꯩ ꯇꯦꯛꯁꯤ." ꯇꯣꯝꯄꯣꯛꯁꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ, "ꯑꯕꯣꯛ, ꯉꯔꯥꯡ ꯑꯕꯣꯛꯅ ꯂꯤꯕ ꯋꯥꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯕꯤꯌꯨꯀꯣ ꯑꯕꯣꯛ." ꯊꯕꯥ ꯅꯣꯛꯇꯨꯅ, "ꯂꯤꯗꯗꯤꯀꯣ, ꯏꯁꯨꯅ ꯍꯥꯏꯔꯒꯕꯨ ꯑꯕꯣꯛꯅ ꯂꯤꯗꯦ ꯍꯥꯏꯕ꯭ꯔꯣ? ꯑꯕꯣꯛꯀ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ, ꯅꯃꯥꯅ ꯁꯪꯒꯣꯝ ꯄꯨꯊꯣꯔꯛꯂꯅꯤ." "ꯍꯣꯏ ꯑꯕꯣꯛ." ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯃꯨ ꯆꯪꯉꯛꯇꯨꯅ, "ꯃꯃꯥ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ?" "ꯂꯣꯏꯗꯧꯔꯦ ꯃꯄꯥ, ꯏꯔꯣꯜꯂꯒ ꯂꯣꯏꯔꯦ." "ꯑꯗꯨ ꯃꯃꯥ ꯅꯪꯕꯨ ꯈꯔ ꯀꯦꯕ ꯌꯥꯗ꯭ꯔꯣ? ꯅꯃꯥꯏꯗꯣ ꯀꯦꯃꯟꯗꯗꯅ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯂꯣꯏꯅ ꯈꯨꯏꯖꯤꯜꯂꯦꯅ ꯇꯧꯔꯤꯗꯣ꯫ ꯏꯆꯥꯗꯤ ꯄꯤꯛꯂꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯃꯥꯗꯒꯤꯁꯨ ꯅꯪꯅ ꯍꯦꯟꯅ ꯑꯍꯟ ꯃꯥꯜꯂꯤ." "ꯀꯗꯥꯏꯗꯒꯤ ꯀꯦꯕꯅꯣ? ꯏꯆꯥ ꯂꯩꯔꯕꯤ ꯑꯩꯅ ꯀꯦꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯣ? ꯃꯤ ꯃꯆꯥ 3-4 ꯁꯨꯔꯕꯤ ꯐꯥꯎ ꯐꯖꯅ ꯀꯦꯊꯔꯒ ꯂꯩ, ꯐꯤꯔꯣꯜꯒꯁꯦ ꯐꯖꯕ ꯁꯦꯠꯇꯅ, ꯑꯗꯨꯒ ꯅꯪꯅ ꯍꯥꯄꯨ ꯁꯨꯕꯤꯗꯧꯅ ꯅꯀꯣꯛ ꯅꯨꯔꯨ ꯏꯆꯥꯎ ꯃꯈꯩ." "ꯍꯣ, ꯀꯦꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯦ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯗ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯆꯥꯛ ꯊꯤꯔꯒꯦ, ꯏꯃꯥꯁꯨ ꯆꯥꯍꯧꯅꯅꯕ꯫ ꯏꯃꯥꯒ ꯅꯆꯥꯅꯨꯄꯥꯒꯁꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯣ." "ꯍꯣꯏ, ꯑꯩ ꯀꯧꯔꯒꯦ." ꯈꯣꯏꯃꯨꯗ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒ ꯃꯆꯥꯅꯨꯄꯥꯒ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯗꯤ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯔꯝꯗꯦ꯫ ꯊꯕꯥꯅ, "ꯏꯃꯧꯅ ꯂꯣꯟꯕ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯤꯒ ꯉꯥ ꯑꯇꯥꯎꯕꯁꯤꯒ ꯆꯥꯕꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ꯫ ꯃꯧ, ꯌꯣꯡꯆꯥꯛ ꯃꯔꯨꯗꯣ ꯂꯩꯔꯗꯤ ꯈꯔ ꯍꯥꯄꯛꯎꯅꯦ." "ꯂꯩꯌꯦ ꯏꯃꯥ, ꯍꯥꯄꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯌꯣꯡꯆꯥꯛ ꯃꯔꯨꯗꯨ ꯃꯅꯦꯝꯗ ꯍꯥꯞꯂꯝꯃꯤ꯫ ꯈꯣꯏꯃꯨꯅ, "ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯣꯡꯆꯥꯛ ꯃꯔꯨꯗ ꯆꯣꯞꯄꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ? ꯑꯩꯈꯣꯏꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨꯗ ꯈꯔ ꯆꯣꯞꯆꯩ꯫ ꯊꯥꯏꯅ ꯅꯄꯥ ꯍꯤꯡꯂꯤꯉꯩꯗ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯨꯟꯅꯕꯒꯤ ꯐꯨꯅꯔꯤꯕꯅꯤ꯫ ꯅꯄꯥꯁꯨ ꯌꯣꯡꯆꯥꯛꯇ ꯌꯥꯝ ꯆꯣꯞꯄꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯐꯪꯂꯝꯂꯔꯣꯏꯗꯣ." "ꯏꯃꯥ, ꯄꯥꯕꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ 2-3 ꯊꯤꯜꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ?" "ꯉꯝꯃꯣꯏ ꯏꯃꯥ, ꯊꯤꯟꯕ ꯆꯠꯄꯗ ꯏꯃꯥꯁꯤ ꯑꯃꯨꯛ ꯐꯥꯎꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ? ꯏꯃꯥ ꯍꯤꯡꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ." ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯇꯥꯊꯣꯠ ꯀꯧꯕꯤ ꯇꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯐꯖꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤ ꯑꯆꯥꯎ ꯑꯔꯝ ꯌꯥꯝꯅ ꯄꯥꯝꯃꯤ꯫
ꯃꯤ ꯇꯤꯟꯅꯕꯁꯨ ꯌꯥꯔꯝꯗꯦ ꯅꯨꯄꯥꯗꯒꯤ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯐꯖꯇꯣꯟ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯀꯦꯗꯨꯅ ꯃꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯁꯤꯅꯤ ꯐꯖꯇꯣꯟ ꯃꯥꯅ ꯅꯨꯄꯥꯗꯒꯤ ꯂꯧꯊꯣꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯤ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯉꯁꯤꯁꯨ ꯐꯖꯇꯣꯟꯗꯨ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯤ ꯇꯥꯟꯖꯥꯗꯨꯗ ꯇꯥꯊꯣꯠꯇꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯉꯁꯤ ꯎꯅꯗꯣꯏ ꯅꯨꯄꯥꯁꯤꯅ ꯀꯔꯝꯕꯅꯣ ꯏꯃꯥ ꯆꯤꯔꯥꯏ ꯇꯥꯡꯕ ꯇꯥꯂꯨꯈꯣꯏꯗꯨꯅꯤ ꯃꯗꯨꯕꯨ ꯁꯦꯜꯒ ꯄꯥꯏꯕ꯭ꯔꯣ ꯏꯃꯥꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯁꯦꯜꯒ ꯀꯌꯥ ꯄꯥꯏꯔꯝꯗꯧ ꯃꯤꯗꯥ ꯃꯥꯟꯗꯦ ꯃꯁꯛꯇꯨ ꯌꯦꯡꯕꯗ ꯈꯪꯉꯤ ꯁꯦꯜꯕꯨꯗꯤ ꯑꯗꯨꯝ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕ ꯖꯥꯠꯅꯤ ꯏꯃꯥ ꯍꯩ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯈꯪꯅꯕ ꯌꯥꯗꯦ ꯏꯅꯥ ꯈꯨꯟꯕ ꯉꯥꯛꯇ ꯈꯪꯅꯒꯗꯕꯅꯤ ꯍꯌꯦꯡ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯀꯩꯁꯨ ꯌꯥꯔꯣꯏꯀꯣ ꯍꯣꯏꯕ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤꯕ ꯑꯁꯤꯕꯨ ꯁꯨꯝ ꯍꯥꯏꯔꯒ ꯂꯩꯌꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯉꯤ ꯍꯣꯏ ꯆꯠ ꯑꯗꯣ ꯍꯣꯔꯦꯟ ꯅꯪꯅ ꯍꯜꯂꯛꯄꯗ ꯅꯣꯏ ꯑꯃꯗꯨꯗꯅꯦ ꯉꯥ ꯃꯆꯥ ꯑꯝꯇ ꯂꯩꯍꯜꯂꯛꯎ ꯉꯁꯤꯗꯤ ꯏꯃꯥꯁꯤ ꯉꯥ ꯊꯣꯡꯕ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯏ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯆꯥꯖꯔꯨꯗꯣꯏꯅꯣ ꯉꯥꯖꯥꯎ ꯑꯃ ꯑꯗꯨꯝ ꯂꯩꯍꯜꯂꯛꯀꯦ ꯏꯃꯥ ꯑꯗꯨꯝ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯍꯧꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯇꯣꯟꯗꯨ ꯆꯠꯈꯤꯔꯝꯃꯤ ꯇꯥꯊꯣꯠ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯄꯣꯛꯆꯕ ꯀꯥꯏꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯑꯁꯤ ꯃꯉꯥꯏ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯑꯗꯨ ꯅꯣꯛꯆꯩ ꯈꯨꯟꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯅꯤ ꯐꯖꯇꯣꯟꯒ ꯂꯨꯈꯣꯏꯒꯗꯨ ꯎꯅꯔꯝꯃꯤ ꯂꯨꯈꯣꯏꯅ ꯐꯖꯇꯣꯟ ꯅꯪꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯕ ꯍꯦꯟꯒꯠꯂꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯩ ꯆꯥꯒꯦ ꯐꯖꯇꯣꯟ ꯅꯣꯛꯂꯗꯨꯅ ꯑꯩꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯍꯦꯟꯒꯠꯂꯛꯏꯁꯤꯔꯣ ꯇꯥꯂꯨꯈꯣꯏ ꯁꯥ ꯉꯥ ꯌꯥꯝ ꯆꯥꯕꯒꯤ ꯐꯖꯕ ꯍꯦꯟꯒꯠꯂꯛꯏꯅꯦ ꯅꯪꯅ ꯁꯨꯝ ꯐꯖꯕ ꯍꯦꯟꯒꯠꯂꯛꯄꯁꯦ ꯑꯩ ꯁꯨꯝ ꯄꯥꯈꯠꯂꯤꯀꯣ ꯑꯩꯅ ꯁꯛ ꯐꯖꯕ ꯍꯦꯟꯒꯠꯂꯛꯂꯒ ꯀꯩꯒꯤ ꯇꯥꯂꯨꯈꯣꯏꯅ ꯄꯥꯈꯠꯂꯤꯕ ꯅꯪꯅ ꯁꯛꯇꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄꯅ ꯐꯥꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯅꯦ ꯋꯥꯔꯤꯗꯤ ꯇꯥꯂꯨꯈꯣꯏꯁꯤꯁꯨ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯐꯥꯕ ꯆꯠꯅꯔꯤꯕ꯭ꯔꯣ ꯑꯗꯣ ꯇꯥꯂꯨꯈꯣꯏ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯨ ꯀꯩꯒꯤ ꯁꯦꯜꯅꯣ ꯐꯖꯇꯣꯟ ꯍꯣꯏ ꯏꯃꯥꯅꯅꯦ ꯃꯌꯥ ꯅꯨꯄꯥꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯍꯜꯂꯝꯃꯨ ꯍꯥꯏꯕ ꯑꯗꯨꯗ ꯂꯩꯗꯅ ꯆꯪꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯔꯒꯕꯨ ꯂꯩꯗ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ ꯁꯔꯦꯡ ꯑꯆꯧꯕ ꯑꯃ ꯑꯗꯨꯝ ꯂꯩꯌꯨ ꯑꯩ ꯁꯦꯜ ꯄꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯐꯖꯇꯣꯟꯗ ꯄꯤ ꯐꯖꯇꯣꯟ ꯃꯥꯗꯤ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯇꯥꯂꯨꯈꯣꯏ ꯅꯣꯡꯃꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯆꯪꯈ꯭ꯔꯣ ꯑꯁꯨꯝꯅ ꯂꯨꯈꯣꯏꯁꯨ ꯆꯠꯈ꯭ꯔꯤ ꯐꯖꯇꯣꯟꯁꯨ ꯂꯨꯈꯣꯏꯅ ꯄꯤꯔꯝꯕ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯏ ꯈꯪꯍꯧꯗꯅ ꯐꯖꯇꯣꯟꯒ ꯈꯣꯏꯃꯨꯒ ꯊꯦꯡꯖꯤꯟꯅꯩ ꯈꯣꯏꯃꯨ ꯃꯥꯗꯤ ꯐꯖꯇꯣꯟꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ ꯃꯃꯤꯠ ꯑꯗꯨꯅ ꯆꯥꯗꯧꯕ ꯃꯈꯩ ꯐꯖꯇꯣꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯐꯖꯇꯣꯟ ꯋꯥꯈꯜꯗ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯦꯜ ꯄꯥꯏꯔꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯀꯥꯟꯅꯗꯦ ꯃꯁꯛꯁꯨ ꯐꯖꯩ ꯑꯩ ꯌꯥꯎꯅꯕꯤꯗꯣ ꯇꯧꯁꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯀꯦ ꯈꯪꯉꯤ ꯐꯖꯇꯣꯟ ꯈꯣꯏꯃꯨ ꯌꯦꯡꯗꯨꯅ ꯇꯥꯗ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯈꯣꯏꯃꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯥꯎꯗꯦꯗ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯇꯥꯗ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯐꯖꯇꯣꯟ ꯀꯧꯏ ꯐꯖꯇꯣꯟ ꯍꯥꯏꯕ ꯁꯛꯀ ꯃꯤꯡꯒꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅ ꯊꯣꯜꯂꯝꯃꯤꯗ ꯑꯗꯣ ꯇꯥꯗꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯃꯥꯟꯗꯦ ꯇꯥꯗꯕꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯈꯣꯏꯃꯨ ꯀꯧꯏ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯗꯣ ꯇꯥꯗꯗꯤ ꯅꯨꯄꯤ ꯊꯤꯕꯤꯔꯕꯣ ꯊꯤꯗ꯭ꯔꯤꯗ ꯑꯗꯣ ꯐꯖꯇꯣꯟ ꯅꯪꯒꯤꯗꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯇꯥꯗ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯩꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯁꯤ ꯐꯖꯇꯣꯟ ꯇꯥꯗ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯈꯨꯝ ꯄꯤꯕꯗꯣ ꯄꯥꯝꯗꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯗ ꯇꯥꯗꯒꯤ ꯄꯥꯈꯨꯝꯗꯣ ꯄꯤꯖꯔꯒꯦ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯑꯗꯣ ꯅꯪꯕꯨ ꯀꯩꯊꯦꯜ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯏꯃꯥꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯥꯏꯕꯗꯨꯗ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯂꯩꯁꯤꯔꯅ ꯂꯥꯛꯑꯝꯕꯅꯤ ꯉꯥ ꯂꯩꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯅꯪꯒꯤ ꯉꯥꯗꯣ ꯑꯩ ꯂꯩꯔꯒꯦ ꯌꯥꯔꯅꯤꯗ ꯇꯥꯗ ꯑꯩ ꯑꯗꯨꯝ ꯂꯩꯔꯒꯦ ꯌꯥꯗꯦ ꯑꯩ ꯂꯩꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯅ ꯉꯥꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯐꯖꯇꯣꯟꯗ ꯄꯤꯔꯝꯃꯤ ꯐꯖꯇꯣꯟꯁꯨ ꯉꯥꯗꯨ ꯄꯨꯗꯨꯅ ꯈꯣꯏꯃꯨꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯈꯣꯏꯃꯨ ꯃꯥꯁꯨ ꯐꯖꯇꯣꯟꯒꯤ ꯃꯤꯅꯣꯛ ꯑꯗꯨꯗ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯐꯖꯇꯣꯟꯒ ꯈꯣꯏꯃꯨꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯐꯖꯇꯣꯟꯅ ꯈꯣꯏꯃꯨꯗꯒꯤ ꯁꯅꯥ ꯁꯥꯍꯟꯕ ꯁꯦꯜ ꯂꯧꯊꯣꯛꯄ ꯇꯧꯔꯝꯃꯤ ꯈꯣꯏꯃꯨ ꯃꯥꯁꯨ ꯐꯖꯇꯣꯟꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯊꯥꯗꯔꯤ
ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯐꯖꯇꯣꯟꯒ ꯈꯣꯏꯃꯨꯒ ꯎꯅꯔꯝꯃꯤ ꯈꯣꯏꯃꯨꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯖꯇꯣꯟꯗ ꯄꯤꯔꯝꯃꯤ ꯈꯣꯏꯃꯨꯅ ꯐꯖꯇꯣꯟ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯔꯛꯄꯅꯤ ꯁꯤꯖꯤꯜꯂꯒ ꯌꯦꯡꯉꯨ ꯐꯖꯇꯣꯟ ꯍꯔꯥꯎꯅ ꯈꯣꯏꯃꯨ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯈꯣꯏꯃꯨ ꯅꯪ ꯑꯃꯨꯛꯇ ꯁꯤꯕꯤꯌꯨꯁꯤ ꯈꯣꯏꯃꯨꯁꯨ ꯐꯖꯇꯣꯟꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯁꯤꯕꯤꯔꯤ ꯈꯣꯏꯃꯨ ꯐꯖꯇꯣꯟꯗ ꯌꯦꯡꯗꯨꯅ ꯌꯥꯝ ꯐꯖꯔꯦ ꯍꯥꯟꯅ ꯐꯖꯔꯤꯉꯩ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯦ ꯐꯖꯇꯣꯟ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯈꯣꯏꯃꯨꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯌꯥꯝꯅ ꯈꯪꯉꯤ ꯑꯩꯗꯤ ꯈꯣꯏꯃꯨꯁꯦ ꯅꯨꯡꯁꯤꯕꯅ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯁꯥꯈꯤꯗꯣꯏꯅꯤ ꯑꯗꯨ ꯈꯣꯏꯃꯨ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯈꯣꯏꯃꯨꯅ ꯁꯥꯕꯤꯕ ꯂꯤꯛꯁꯦ ꯏꯃꯥꯗ ꯌꯦꯡꯍꯜꯂꯨꯒꯦ ꯏꯃꯥꯗꯤ ꯂꯤꯛꯁꯤ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯤꯗꯅ ꯀꯣꯟꯅ ꯁꯥꯔꯁꯤ ꯑꯩ ꯏꯃꯥꯗ ꯂꯤꯛꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯒꯦꯕ ꯍꯣꯏ ꯌꯦꯡꯍꯜꯂꯨꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯈꯣꯏꯃꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯐꯖꯇꯣꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯗꯨ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯁꯣꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯌꯥꯏꯗꯨ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯏꯕꯦꯌꯥꯏ ꯂꯥꯛꯄ ꯎꯕꯗ ꯍꯩꯃ ꯏꯆꯦ ꯂꯥꯛꯏꯗꯅ ꯏꯆꯦꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩ ꯋꯥꯔꯤꯅꯣ ꯏꯆꯦ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒ ꯊꯪꯅꯕꯗ ꯂꯧꯐꯝ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗꯣ ꯊꯥꯗꯣꯛꯂꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯁꯦꯜ ꯂꯩꯔꯕꯗꯤ ꯂꯧꯐꯝꯗꯣ ꯅꯣꯏ ꯂꯧꯍꯧꯔꯣ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯅꯥꯎ ꯅꯨꯄꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯍꯣꯏ ꯇꯥꯟꯅꯔꯣ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯏꯆꯦ ꯏꯕꯦꯌꯥꯏꯁꯨ ꯆꯠꯈ꯭ꯔꯦ ꯏꯕꯦꯌꯥꯏ ꯆꯠꯈꯤꯕꯒ ꯊꯕꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯊꯕꯥ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯕꯗꯨꯕꯨ ꯏꯕꯦꯌꯥꯏ ꯅꯠꯇ꯭ꯔꯣ ꯃꯧ ꯃꯥꯅꯤ ꯏꯃꯥ ꯏꯆꯦ ꯏꯕꯦꯌꯥꯏꯅꯤ ꯃꯥꯗꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕ ꯑꯩꯈꯣꯏꯒ ꯊꯪꯅꯕꯗ ꯂꯧꯐꯝ ꯑꯃ ꯂꯩꯕꯗꯣ ꯌꯣꯜꯂꯅꯤ ꯑꯩꯈꯣꯏ ꯂꯧꯍꯧꯔꯣ ꯍꯥꯏꯕ ꯂꯥꯛꯑꯝꯕꯅꯤ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯃꯧ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗꯣ ꯌꯥꯝꯅ ꯐꯕꯅꯤ ꯐꯧꯁꯨ ꯌꯥꯝꯅ ꯊꯣꯛꯄꯅꯤ ꯁꯦꯜ ꯂꯩꯔꯗꯤ ꯂꯧꯁꯤꯟꯕ ꯌꯥꯏ ꯀꯥꯏꯗꯦ ꯍꯣꯏ ꯏꯃꯥ ꯅꯃꯧꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯅꯆꯥꯅꯨꯄꯥꯒꯁꯨ ꯇꯥꯟꯅꯈꯤꯒꯦ ꯍꯣꯏ ꯇꯥꯟꯅꯔꯣ ꯏꯃꯥꯁꯨ ꯏꯁꯨ ꯊꯣꯏꯕꯗꯣ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕꯗꯣ ꯀꯔꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯊꯕꯥꯁꯨ ꯃꯁꯨꯕꯨ ꯌꯦꯡꯕ ꯊꯣꯛꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯃꯨꯁꯨ ꯍꯜꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯎꯕꯗ ꯃꯣꯏ ꯃꯄꯥ ꯉꯟꯅ ꯍꯜꯂꯛꯄ ꯐꯔꯦ ꯑꯩꯁꯦ ꯃꯣꯏ ꯃꯄꯥꯒ ꯋꯥ ꯑꯃ ꯈꯟꯅꯒꯦ ꯍꯥꯏꯗꯅ ꯃꯣꯏ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ ꯀꯩ ꯋꯥꯅꯣ ꯈꯟꯅꯗꯣꯏꯕ ꯃꯃꯥ ꯑꯇꯩ ꯅꯠꯇꯦꯗ ꯏꯆꯦ ꯏꯕꯦꯌꯥꯏꯗꯣ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯒ ꯊꯪꯅꯕ ꯃꯣꯏꯒꯤ ꯂꯧꯐꯝꯗꯣ ꯌꯣꯟꯊꯣꯛꯂꯅꯤꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒ ꯊꯪꯅꯕꯗꯨꯗ ꯑꯩꯈꯣꯏ ꯂꯧꯍꯧꯔꯣꯅ ꯍꯥꯏꯕ ꯃꯣꯏ ꯃꯄꯥ ꯂꯧꯐꯝꯗꯣ ꯂꯧꯍꯧꯔꯁꯤꯗꯅ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯂꯧꯐꯝꯗꯣ ꯂꯧꯗꯣꯏꯅꯣ ꯃꯃꯥ ꯁꯦꯜꯒ ꯂꯩꯇꯦꯀꯣ ꯑꯌꯤꯡꯕꯤ ꯈꯔ ꯉꯛꯅ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯁꯤꯡꯗꯨꯗꯤ ꯏꯃꯨꯡꯒꯤ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯂꯩꯀꯥꯏꯒꯤ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯑꯩꯅ ꯌꯦꯔꯨꯝ ꯌꯣꯜꯂꯒ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯗꯦꯅ ꯍꯥꯏꯈ꯭ꯔꯕ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯑꯁꯦ ꯃꯁꯤ ꯐꯥꯎꯕ ꯎꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯂꯧ ꯑꯃꯨꯛ ꯂꯩꯁꯤꯜꯂꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯔꯦꯝꯕꯗꯅꯦ ꯑꯩꯉꯣꯟꯗ ꯃꯊꯥ ꯌꯥꯝ ꯁꯥꯜꯂꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯈꯣꯏꯃꯨ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤ ꯋꯥꯈꯜꯗ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯣꯏ ꯃꯄꯥꯁꯦ ꯋꯥ ꯉꯥꯡꯅꯕ ꯏꯌꯥ ꯌꯥꯗꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯁꯤ ꯈꯟꯗꯨꯅ ꯑꯌꯤꯡꯕꯤ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨꯕꯨ ꯇꯧꯔꯤ ꯁꯣꯝꯗꯅ ꯐꯖꯇꯣꯟꯗꯨ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯐꯗꯤ ꯐꯖꯕ ꯆꯥꯅꯤ ꯑꯩꯁꯦ ꯁꯤꯗꯅꯤꯅꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯦ ꯇꯥꯟꯖꯥꯗꯨꯗ ꯇꯥꯊꯣꯠꯇꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯏꯃꯥꯒꯤ ꯐꯖꯇꯣꯟ ꯅꯪꯕꯨ ꯃꯤꯡꯁꯦꯜ ꯌꯦꯡꯃꯟꯗꯅ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ ꯃꯤꯡꯁꯦꯜꯗꯣ ꯈꯔ ꯌꯦꯡꯂꯕꯗꯤ ꯌꯥꯔꯦ ꯏꯃꯥ ꯑꯩꯗꯤ ꯃꯤꯡꯁꯦꯜ ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯟꯕ ꯁꯨꯡꯅꯥꯏ ꯍꯦꯛ ꯅꯥꯏꯗꯦ ꯑꯗꯣ ꯏꯃꯥ ꯈꯣꯏꯃꯨꯅ ꯑꯩꯒꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯃ ꯁꯥꯔꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯇꯥꯊꯣꯠ ꯅꯣꯛꯂꯗꯨꯅ ꯈꯣꯏꯃꯨꯁꯤ ꯐꯁꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯁꯦꯜꯅ ꯁꯦꯜ ꯄꯥꯏꯔꯤꯕ ꯏꯃꯥꯗꯤ ꯅꯪꯁꯦ ꯈꯣꯏꯃꯨꯗ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯦ ꯃꯥꯅ ꯏꯃꯥ ꯏꯆꯥꯒꯤ ꯁꯥꯔꯛꯂꯤꯕ ꯁꯅꯥ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯂꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯈꯣꯏꯃꯨꯗ ꯆꯦꯟꯒꯤꯒ ꯆꯦꯟꯈ꯭ꯔꯣ ꯏꯃꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈꯣꯏꯃꯨꯅ ꯁꯦꯜ ꯏꯄꯥꯏ ꯄꯥꯏ ꯃꯁꯛ ꯐꯖꯕꯁꯨ ꯈꯣꯏꯃꯨꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯅꯉꯣꯟꯗ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯃꯊꯪ ꯎꯅꯕꯗ ꯈꯣꯏꯃꯨꯗ ꯆꯦꯟꯈ꯭ꯔꯒꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯇꯣꯟꯗꯨ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯂꯦꯝꯕꯤꯇꯣꯟ ꯎꯕꯗ ꯍꯩꯃ ꯏꯆꯦ ꯂꯦꯝꯕꯤꯇꯣꯟ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯛꯂꯤꯕꯅꯤ ꯏꯆꯦꯁꯤ ꯅꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩ ꯄꯥꯎꯅꯣ ꯏꯆꯦ
ꯑꯩꯈꯣꯏ ꯈꯣꯏꯃꯨꯗꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯤꯅ ꯇꯝꯃꯛꯏꯅꯦ꯫ ꯏꯆꯦ, ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯁꯦꯡꯕꯅꯦ, ꯈꯣꯏꯃꯨꯅ ꯅꯨꯄꯤꯗꯨꯒꯤ ꯁꯅꯥꯒ ꯌꯥꯝ ꯁꯥꯕꯤ ꯃꯥꯜꯂꯦ, ꯁꯦꯜꯒꯁꯨ ꯌꯥꯝ ꯄꯤ ꯍꯥꯏꯅ ꯍꯥꯏ꯫ ꯅꯠꯇꯦ ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯈꯣꯏꯃꯨꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯏꯆꯦ, ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯌꯨꯛ ꯉꯟꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯍꯜꯂꯛꯂꯕꯁꯨ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯗꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯤꯗꯣ ꯀꯣꯛ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯅꯅꯦ ꯅꯪ ꯈꯣꯏꯃꯨꯒ ꯋꯥ ꯆꯞ ꯆꯥꯅ ꯉꯥꯡꯅꯧꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯏꯆꯦꯁꯦ ꯃꯔꯨꯞꯀꯤ ꯁꯦꯜꯁꯨ ꯊꯤꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯌꯥꯔꯦ, ꯊꯤꯟꯗꯣꯛꯂꯅꯨ, ꯂꯩꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯇꯣꯟꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯍꯟꯗꯛ ꯃꯔꯛ ꯌꯥꯝꯅ ꯍꯣꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯃꯣꯏ ꯃꯄꯥ, ꯅꯪꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯣꯏꯃꯨ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯈꯔ ꯁꯥꯎꯅ, ꯃꯣꯏ ꯃꯄꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯣꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯅ, ꯃꯃꯥ ꯀꯩꯗꯧꯔꯒꯦꯅꯦ? ꯑꯩꯅ ꯍꯜꯂꯛꯄꯒ ꯏꯁꯧ ꯋꯥꯅ ꯂꯥꯡꯉꯛꯏꯕꯁꯤꯕꯣ? ꯏꯁꯧ ꯂꯥꯡꯕ ꯅꯠꯇꯦ, ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯣꯏ ꯃꯄꯥꯅ ꯀꯣꯏ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ? ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯃꯣꯏ ꯃꯄꯥ, ꯅꯨꯄꯤꯗꯨꯒꯤ ꯁꯅꯥꯒ ꯁꯥꯕꯤꯗꯅ ꯁꯦꯜꯒ ꯌꯥꯝꯅ ꯄꯤ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯕ? ꯈꯣꯏꯃꯨ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯁꯤꯅꯃꯨꯛ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯂꯝꯂꯤꯕꯅꯣ ꯇꯧꯔꯤꯁꯤꯅ? ꯈꯣꯏꯃꯨꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯀꯔꯥꯏꯗꯒꯤ ꯋꯥꯅꯣ ꯃꯃꯥ, ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝ ꯑꯁꯤꯕꯣ? ꯑꯩꯕꯨ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤ ꯀꯣꯏꯗꯣꯏꯅꯣ? ꯃꯃꯥ, ꯃꯤꯅ ꯍꯥꯏꯕꯁꯨ ꯄꯪꯊꯥ ꯊꯥꯖꯒꯅꯨ꯫ ꯃꯤꯅ ꯍꯥꯏꯕ ꯌꯥꯝꯅ ꯊꯥꯖꯕꯁꯦ ꯏꯃꯨꯡ ꯀꯥꯏꯕꯅꯤ꯫ ꯑꯌꯤꯡꯕꯤ ꯁꯥꯎꯅ, ꯃꯣꯏ ꯃꯄꯥꯅ ꯀꯣꯏꯗꯅ ꯃꯤꯅ ꯀꯣꯏꯌꯦꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯀꯣꯏꯔꯤꯕꯅꯤꯅꯦ꯫ ꯅꯠꯇꯦ, ꯃꯣꯏ ꯃꯄꯥꯕꯨ ꯅꯆꯥꯁꯤꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯕ? ꯈꯣꯏꯃꯨ ꯁꯥꯎꯁꯤꯟꯅꯗꯨꯅ, ꯑꯗꯩꯗꯤ ꯃꯃꯥ ꯅꯪ ꯑꯩ ꯁꯨꯝ ꯁꯥꯎꯔꯅꯤ꯫ ꯅꯨꯄꯤ ꯀꯣꯏꯁꯨ ꯀꯣꯏꯗꯅ ꯀꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯅꯤꯕ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯖꯇꯣꯟꯗꯨ ꯈꯣꯏꯃꯨꯒ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯗꯅ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯧ ꯑꯃꯅ, ꯃꯥꯒꯤ ꯐꯖꯇꯣꯟ ꯑꯁꯦ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯆꯠꯂꯤꯕꯁꯦ ꯅꯨꯄꯥ ꯎꯅꯕ ꯆꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅꯕꯨ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯅ ꯀꯔꯥꯏꯗ ꯆꯠꯅꯤꯒꯦ? ꯑꯁꯤꯅ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯕ ꯆꯠꯂꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ, ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯅ꯫ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯔꯦ, ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯧꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯐꯅ ꯅꯨꯡꯉꯥꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯗꯦ ꯃꯣꯏꯒꯤ ꯈꯨꯅꯨꯡꯉꯥꯏ ꯑꯁꯤꯅꯤ꯫ ꯃꯣꯏꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯏꯆꯥ ꯏꯁꯨꯗꯒ ꯂꯝꯗꯝꯅꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯇꯥꯊꯣꯠꯇꯨꯅꯤꯅꯦ꯫ ꯃꯆꯥꯁꯤꯅ ꯇꯧꯔꯤꯕꯁꯦ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯃꯃꯥ ꯃꯆꯥꯁꯦ ꯃꯆꯥꯁꯤꯗ ꯃꯥꯅꯅꯦ ꯊꯧꯖꯟꯗꯅ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯍꯜꯂꯤꯕꯁꯤꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯑꯩ ꯃꯉꯥꯏꯔꯦ ꯁꯛ ꯐꯖꯕ ꯍꯥꯏꯗꯅ ꯃꯁꯤꯗꯩꯁꯤꯗ ꯃꯉꯛ ꯊꯦꯛꯀꯠꯇꯅ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤ ꯎꯕꯗ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡꯗꯨ ꯇꯥꯊꯣꯠꯀ ꯐꯖꯇꯣꯟꯒꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯈꯣꯏꯃꯨꯒ ꯐꯖꯇꯣꯟꯒꯁꯨ ꯎꯅꯔꯝꯃꯤ꯫ ꯐꯖꯇꯣꯟꯅ ꯈꯣꯏꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯣꯏꯃꯨ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ꯫ ꯏꯃꯥꯅꯁꯨ ꯉꯁꯤ ꯅꯨꯃꯤꯠ ꯌꯥꯝ ꯐꯩ, ꯆꯦꯟꯈ꯭ꯔꯣꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯏꯃꯨ ꯃꯥꯗꯤ ꯐꯖꯇꯣꯟꯅ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯦꯡꯕ꯭ꯔꯣ ꯐꯖꯇꯣꯟ, ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ ꯈꯣꯏꯃꯨ, ꯉꯁꯤꯗꯤ ꯑꯩꯕꯨ ꯅꯈꯣꯏꯗ ꯄꯨꯕꯤꯔꯣ꯫ ꯄꯨꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝ ꯇꯧꯅ ꯐꯖꯇꯣꯟꯒ ꯈꯣꯏꯃꯨꯒꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯈꯣꯏꯃꯨ ꯍꯜꯂꯛꯇꯕꯗꯨꯗ ꯊꯕꯥꯒ ꯑꯌꯤꯡꯕꯤꯒꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ, ꯏꯃꯥ, ꯆꯥꯛꯁꯨ ꯂꯣꯏꯔꯦ, ꯁꯥꯔꯤꯉꯩꯁꯤꯗ ꯏꯃꯥ ꯆꯥꯊꯣꯛꯄꯤꯍꯧꯔꯒꯦꯔꯥ? ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯁꯤꯕꯨ? ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯥꯏꯗ ꯂꯩꯔꯤꯕ ꯖꯥꯠꯅꯣ? ꯈꯪꯗꯦ ꯏꯃꯥ, ꯅꯍꯥꯟ ꯃꯈꯩ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯃꯥꯡ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ꯫ ꯃꯧꯋꯥ, ꯏꯕꯨꯡꯉꯣ ꯂꯥꯛꯂ ꯃꯥꯜꯂꯦ, ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯌꯤꯡꯕꯤꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯂꯝꯃꯤ꯫ ꯃꯣꯏ ꯃꯄꯥ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯕꯤꯔꯛꯏꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯐꯖꯇꯣꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯌꯥꯝ ꯉꯛꯅ, ꯃꯣꯏ ꯃꯄꯥ, ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯅꯥꯅꯣ? ꯈꯣꯏꯃꯨꯅ, ꯃꯃꯥ, ꯃꯥꯁꯦ
ꯑꯩꯅ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ. ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯧ. ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨꯕ? ꯀꯔꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ ꯁꯤꯕꯣ? ꯌꯨꯝ ꯑꯁꯤꯗ ꯑꯩ ꯑꯃ ꯂꯩꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯉꯝꯕ ꯃꯣꯏ ꯃꯄꯥꯒꯤ ꯊꯃꯣꯏꯗꯣ ꯑꯉꯛꯄꯅꯤ. ꯐꯖꯇꯣꯟꯅ, ꯅꯨꯄꯥ ꯀꯌꯥꯝ ꯀꯨꯏꯅ ꯃꯄꯥꯟꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯁꯤ ꯍꯥꯏꯕꯅꯣ? ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯁꯤ. ꯑꯌꯦꯡꯕꯤ ꯐꯖꯇꯣꯟꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯍꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯣꯟꯕꯤ ꯑꯐꯥꯎꯕꯤ, ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯆꯠ. ꯐꯖꯇꯣꯟ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ, ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ? ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ, ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ, ꯈꯪꯕ꯭ꯔꯥ? ꯈꯪꯍꯧꯗꯦ ꯑꯌꯦꯡꯕꯤꯅ ꯐꯖꯇꯣꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ. ꯐꯖꯇꯣꯟ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ, ꯅꯨꯄꯥ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯁꯤꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯣ? ꯈꯣꯏꯃꯨ ꯁꯥꯎꯅ ꯑꯌꯦꯡꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ. ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ? ꯑꯩ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯃꯥꯕꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯌꯦꯡꯕꯤ ꯋꯥꯔꯧꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯁꯨ ꯊꯣꯛꯂꯛꯏ. ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯣ? ꯊꯕꯥꯁꯨ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ, ꯏꯃꯥꯒꯤ ꯈꯣꯏꯃꯨ, ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯅꯥꯅꯣ? ꯈꯣꯏꯃꯨꯅ, ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅꯤ, ꯐꯖꯇꯣꯟ, ꯏꯃꯥꯗ ꯈꯨꯔꯨꯝꯃꯨ. ꯐꯖꯇꯣꯟꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯊꯕꯥꯗ ꯈꯣꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ. ꯊꯕꯥ ꯁꯥꯎꯅ, ꯉꯥꯏꯈꯣ, ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯌꯦꯡꯕꯤ ꯈꯛꯇꯅꯤ. ꯑꯩꯒꯤ ꯏꯃꯧ ꯑꯌꯦꯡꯕꯤꯒꯤ ꯃꯍꯨꯠ ꯀꯅꯥꯅꯁꯨ ꯁꯤꯟꯕ ꯌꯥꯔꯣꯏ. ꯈꯣꯏꯃꯨ, ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯇꯨ ꯅꯆꯥ ꯂꯩꯅ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯁꯣ. ꯏꯃꯥ ꯍꯥꯏꯔꯤꯕꯗꯣ ꯅꯆꯥ ꯌꯥꯕ ꯉꯝꯃꯣꯏ. ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯃꯥꯕꯨ ꯑꯩꯅ ꯃꯌꯨꯝꯗ ꯊꯤꯜꯂꯨꯗꯣꯏꯅꯣ? ꯅꯪ ꯉꯝꯂꯔꯣꯏ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯌꯨm ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯒꯗꯕꯅꯤ. ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤ ꯇꯠꯂꯔꯕꯅꯤ. ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯈꯣꯏꯃꯨ ꯃꯥꯁꯨ ꯐꯖꯇꯣꯟꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯑꯌꯦꯡꯕꯤ ꯀꯞꯆꯔꯝꯃꯤ. ꯊꯕꯥ ꯃꯃꯧꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯊꯦꯝꯂꯛꯏ. ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯐꯠꯇꯕ ꯃꯥꯒꯤꯗꯃꯛ ꯀꯞꯀꯗꯕ ꯅꯠꯇꯦ ꯏꯃꯧꯁꯤꯗꯤ. ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧꯕꯨ ꯃꯤꯔꯥꯏꯕꯒꯤ ꯃꯍꯩ ꯃꯥꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯃꯧꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ. ꯈꯣꯏꯃꯨꯒ ꯐꯖꯇꯣꯟꯒꯁꯨ ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ. ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯖꯇꯣꯟ ꯃꯥꯗꯤ ꯅꯣꯡꯃꯇ ꯆꯥꯛ ꯊꯣꯡꯂꯝꯗꯦ. ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯔꯝꯗꯦ. ꯈꯣꯏꯃꯨ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ. ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯝꯃꯤ. ꯐꯖꯇꯣꯟꯅ ꯈꯣꯏꯃꯨꯗ, ꯅꯨꯄꯥ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯁꯤ. ꯑꯩ ꯉꯥꯅꯨ ꯊꯣꯡꯕ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ. ꯆꯥꯁꯤ. ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯪꯅ ꯆꯥꯅꯤꯡꯉꯤꯕ ꯉꯥꯅꯨꯗꯣ ꯂꯩꯔꯛꯂꯒꯦ. ꯑꯗꯨ ꯅꯨꯄꯥ, ꯑꯩꯅ ꯁꯅꯥ ꯑꯆꯧꯕ ꯑꯃꯇ ꯁꯥꯕꯤꯌꯣꯅ ꯍꯥꯏꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯅꯨꯄꯤ, ꯅꯪꯒꯤ ꯁꯅꯥ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗꯤ. ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯁꯤꯃꯟꯗꯅ ꯁꯤꯅꯤꯡꯗ꯭ꯔꯤ. ꯑꯗꯨꯅ ꯈꯔ ꯆꯥꯎꯕ ꯐꯖꯕ ꯑꯃꯇ ꯁꯥꯁꯤ. ꯌꯦꯡꯁꯤ ꯅꯨꯄꯤ. ꯌꯦꯡꯕ ꯅꯠꯇꯦ, ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ. ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯣꯏꯃꯨꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ. ꯑꯌꯦꯡꯕꯤꯒꯤ ꯃꯅꯝꯃ ꯊꯣꯏꯅꯨꯗꯨ ꯃꯆꯟꯅꯨꯄꯤ ꯑꯌꯦꯡꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯊꯣꯏꯅꯨ ꯑꯌꯦꯡꯕꯤꯗ ꯌꯦꯡꯗꯨꯅ, ꯑꯌꯦꯡꯕꯤ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯏꯅꯝꯃꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯁꯪꯗꯕ. ꯏꯅꯝꯃ ꯁꯨꯝ ꯄꯪꯂꯩ ꯂꯩꯔꯤ ꯍꯥꯏꯕꯗꯨꯅꯤ. ꯏꯅꯝꯃꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒ ꯏꯆꯥ ꯇꯣꯝꯄꯣꯛꯀ ꯑꯥꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ. ꯏꯅꯝꯃ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦꯗ. ꯅꯪꯅ ꯁꯤꯗ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯐꯝ ꯈꯪꯗꯦ. ꯑꯗꯨꯅ ꯏꯅꯝꯃ ꯂꯥꯛꯂꯤꯉꯩꯗ ꯆꯠꯈ꯭ꯔꯁꯤ. ꯑꯩꯅ ꯆꯠꯈ꯭ꯔꯒ ꯏꯃꯥ ꯃꯇꯣꯝꯗ ꯂꯩꯍꯧꯕꯗꯨꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯏꯅꯝꯃ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ. ꯈꯣꯏꯃꯨꯗꯣ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ. ꯃꯄꯨꯟꯁꯤꯗ ꯀꯣꯝꯗꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯛꯂꯒ ꯇꯧꯕꯤꯃꯟ ꯃꯁꯛ ꯈꯪꯗꯕ. ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ. ꯏꯅꯝꯃ, ꯇꯣꯛꯂꯁꯤ. ꯄꯨꯝꯅꯃꯛ ꯅꯆꯜꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ. ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯏꯆꯜꯁꯤꯗ ꯂꯥꯟꯗꯕꯒꯤ ꯏꯁꯣꯔ ꯂꯩꯕꯅꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯊꯣꯏꯅꯨꯁꯨ ꯆꯠꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯈꯣꯏꯃꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯈꯣꯏꯃꯨꯅ ꯐꯖꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯅꯨꯄꯤ, ꯉꯁꯤꯒꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ. ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯅꯨꯄꯥ, ꯀꯩꯅꯣ ꯍꯥꯏꯗꯨꯕ?
ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯠ ꯑꯁꯤꯅ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ? ꯈꯨꯠꯁꯨꯅꯤ, ꯑꯩ ꯆꯥꯛ ꯊꯣꯡꯕꯒ ꯉꯝꯃꯣꯏ꯫ ꯈꯣꯏꯃꯨꯗꯨ ꯐꯖꯇꯣꯟꯒꯤ ꯋꯥꯗꯨꯗ ꯈꯔ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯜꯂꯁꯤ꯫ ꯅꯨꯄꯥ, ꯅꯁꯥ ꯉꯝꯗ꯭ꯔꯁꯨ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯀꯨꯏꯕ ꯊꯕꯛꯅꯣ? ꯃꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯇꯪꯗ ꯑꯗꯨꯝ ꯂꯣꯏꯔꯗꯧꯁꯤꯕꯨ꯫ ꯀꯨꯏꯕ ꯅꯠꯇꯦ, ꯉꯁꯤ ꯈꯛꯇꯅꯤ, ꯅꯪ ꯊꯣꯡꯉꯨꯗꯅ꯫ ꯑꯩꯅ ꯊꯣꯡꯕꯗꯣ ꯈꯨꯠꯁꯤ ꯆꯨꯅꯤꯌꯦ, ꯈꯨꯠ ꯆꯨꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯐꯖꯇꯣꯟꯒ ꯈꯣꯏꯃꯨꯒꯗꯣ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯐꯖꯇꯣꯟꯒꯤ ꯃꯒꯨꯜ ꯈꯪꯂꯛꯏ꯫ ꯏꯁꯧ ꯂꯥꯡꯅ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯥꯁꯨ ꯌꯨ ꯊꯛꯂꯝꯗꯕꯗꯣ ꯊꯛꯂꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯝꯗꯦ, ꯑꯗꯨꯅ ꯏꯃꯨꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯋꯥꯔꯛꯂꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯃꯧ ꯑꯣꯏꯔꯕꯗꯨ ꯐꯥꯎ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯨꯄꯥ ꯀꯣꯏꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯉꯁꯤꯁꯨ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯒ ꯃꯐꯤ ꯐꯖꯕ ꯁꯦꯠꯇꯨꯅ ꯃꯥꯏꯄꯥꯛꯀ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯄꯥꯛ ꯍꯥꯟꯅ ꯐꯖꯇꯣꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯥꯏꯄꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯇꯥ ꯃꯥꯏꯄꯥꯛ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯀꯨꯏꯔꯦꯗ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯊꯦꯡꯂꯛꯏꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯌꯨ ꯉꯥꯎꯕꯗꯣ ꯆꯠꯈꯤꯕ ꯉꯥꯏꯕꯗ ꯊꯦꯡꯂꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯇꯥ ꯃꯥꯏꯄꯥꯛ, ꯑꯩꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯁꯦꯜꯗꯨꯗꯤ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ? ꯃꯥꯏꯄꯥꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯪꯅ ꯄꯨꯔꯛꯎ ꯍꯥꯏꯔꯒ ꯑꯩꯅ ꯄꯨꯔꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯁꯤ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯐꯖꯇꯣꯟꯁꯨ ꯃꯥꯏꯄꯥꯛꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯁꯨꯔꯝꯃꯅꯤꯗ, ꯑꯗꯣ ꯇꯥ ꯃꯥꯏꯄꯥꯛ, ꯃꯊꯪ ꯎꯅꯕꯗꯗꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯝꯇ ꯁꯥꯕꯤꯌꯨ, ꯉꯛꯁꯦ ꯏꯍꯥꯡ ꯍꯥꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯀꯔꯤꯒꯤ ꯃꯆꯥ ꯁꯥꯗꯣꯏꯅꯣ? ꯑꯆꯧꯕ ꯑꯃ ꯁꯥꯗꯣꯛꯁꯤꯉꯥꯏ꯫ ꯃꯥꯏꯄꯥꯛꯅ ꯐꯖꯇꯣꯟꯒꯤ ꯃꯈꯨꯠꯇꯨ パイꯗꯨꯅ, ꯑꯗꯨ ꯐꯖꯇꯣꯟ, ꯑꯩꯈꯣꯏꯗ ꯀꯔꯝ ꯀꯥꯟꯗ ꯆꯠꯁꯤ ꯍꯥꯏꯅꯣ? ꯇꯥ ꯃꯥꯏꯄꯥꯛꯄꯨ ꯑꯩꯕꯨ ꯅꯈꯣꯏꯗ ꯄꯨꯕ ꯉꯝꯖꯔꯗ꯭ꯔꯣ? ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯥꯟꯅꯗꯒꯤ ꯇꯥꯟꯖꯥ ꯉꯥꯏꯔꯤꯕ ꯃꯧ ꯈꯔꯅ ꯆꯪꯉꯛꯇꯨꯅ, ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯅꯤ ꯁꯦꯟꯅꯔꯛꯂꯤꯕꯁꯤ꯫ ꯅꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯨꯄꯥꯒ ꯀꯣꯏꯔꯗꯅ ꯃꯌꯥꯝ ꯀꯩꯗꯧꯔꯤ? ꯇꯨꯡꯗ ꯏꯆꯥ ꯏꯁꯨꯅ ꯃꯇꯧ ꯇꯝꯂꯛꯇꯅꯕ ꯃꯔꯨ ꯀꯣꯛꯇꯨꯅꯅꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯔꯁꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ, ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯖꯇꯣꯟꯒ ꯃꯥꯏꯄꯥꯛꯀꯕꯨ ꯃꯔꯨ ꯀꯣꯛꯇꯨꯅ ꯀꯩꯅꯥ ꯀꯠꯂꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯅꯤꯡꯉꯝꯗꯅ, ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ? ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯍꯩ ꯑꯩ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯑꯌꯤꯡꯕꯤ, ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ? ꯄꯨꯝꯅꯃꯛꯁꯦ ꯐꯖꯕꯗ ꯉꯥꯎꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯦ, ꯃꯤꯑꯣꯏꯕꯅ ꯃꯥꯏꯊꯣꯡꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯌꯤꯡꯕꯤ, ꯅꯪꯗꯤ ꯂꯥꯟꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ꯫ ꯈꯣꯏꯃꯨꯗꯨ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯍꯥꯟꯅꯒꯨꯝ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯗꯨꯅ ꯃꯆꯥꯕꯨ ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫